ngase phongkiba tongan manipuri si phongsingdagi masum thokiba thawdo wathoksingdagi maroibi I pausang khonga sarga manipur top channel ki maikedi gi miyamna thamjagi anwada sanalaibak pausi digi loko sarga Israel gi Lan da Kuki Macha sani ga taruk Lanmi oina Saruk Yari report India gi Kuki Furuk ki miyoi lising mangarum Israel da hankre hangsing Israel amasum Palestine gi marakta hauji akanba lan soknariba sida Manipur amasum Mizoram dagi satun Israel da laikiba Kuki Macha sani ga taruk Lanmi oina Saruk Yari haina The Times of India da fogbo report aman haidi report asina makatana hai sai kya gi mamang ding hon India da ladiba Kuki Furuk ki miyoi singa si Israel da satuna laiba adu da khunda laita aduna laibidana tana Israel Defense Force IDF da yauduna Lanmi oina thabak tawduna laidibini Handak Israel da Hamas na landarakpadagi thokliba lan asida Israel gi miyoi kaya marum sikiba amadi phajin kiba asina maram oiraga reserve oina leiba adugi Lanmi lakh 3.6 kokhatuna lan yahun kiba asida Manipur amasum Mizoram dagi Kuki Macha sani ga taruk yaukibani hauju phawbr Israel India dagi chatkiba Kuki Furuk ki miyoi lising manga hena khunda laita aduna leidi haidi report asina makatana hai Israel da leriba jiu singasigi tungan furup singi manungda furup ama mangkhre haina thajanri hariba mangkiba furup adu India gi awanong poklamdam singda khundariba Kuki Furuk asini haina masana thajanri masina maram oiraga Israel nasu furup asigi miyoi sing makhogi leibak halaktuna nauna amuk khunda laitabi ayapa piri hariba furup singasigi miyoi singasi Israel gi Gaza amasum West Bank lonaba Iran kanba mafam singa khunda laita aduna leiri loinana miyoi ayambadi Gaza ga thangnana leiba Derot haina khangnaba town asida leiri handaki lan asida Kuki Furuk ki miyoi amata sikiba leite adubo yum amadi mai sakhi Kuki singa sibu Israel da nai maina si haina khangnari Furuk as Israel da halaktuna khunda laita nabagi thausul asi parsabi Israel kowa NGO amana sinmane hari NGO asina phongdorokpagi matungina nai menasi singasi Israel gi mangkraba tribe group amane makoi singasi century taraga threat ki mamangda Assyrians empire na loitha ki bedigi Central Asia amasum East Asia gi saruk singda khunda laita aduna leiram khibani madugi matungda Burma amadi Bangladesh ka lonaba India gi awanong poklamdam singasi da mamai thangna khunda khibani hari India gi nai mainasi council gi chairman lalam hangsingna Times of India ra phongdorokpagi matungina Israel da haujuk phawbda khundariba Kuki Furuk ki miyoi lising mangaro masina lising mari na Manipur dagini loinana lising amana Mizoram dagini makhoi singasi haukiba sei kuntrarung ki mamang dagi tapna Israel da hanba haukibani Manipur da haujuk thokliba Irang asina maram oiraga state asida lehoriba Kuki Furuk ki miyoi kaya marum awaba mayoknari mangna makhatana hai sei kuntrarung ki mamang dagi Israel da khunda aduna leiriba Kuki singasi dagi miyoi kaya marum Israel's Defense Force da regular army oina yauduna lakhibani aduba handak Israel amasum Palestine gi marak lan tholakpadagi reserve oina leiba Lanmi sing kakhotkhibada nai mainasi haina khangnaba Kuki Furuk ki miyoi saniga taruk asisu yaukibani hairiba nupa macha saniga taruk asigi listu numit khrani gi mamangda mangona tharakhiba lekre adubo Manipur di Kuki asi khamtheng awaba mayungnari mak masa amadi mak imung manungda Manipur thadok tuna hauji Delhi lanjena duna leidi haukiba numit khrani gi mamangda Israel sabai kauba NGO aduna thagalakpa Facebook post amadadi nai menasi haibadi Kuki Furuk ki miyoi samaga marfugani pan Israel gi damak lanthengna na sem saduna leiri haina phongdorokibani adubo NGO sina thagalakliba list asiga hangsingna paliba Kuki miyoi saniga taru asiga henjana ba yaubra haibadi agency sina hauju phawbi goina khangmangamdri adumainama Israel gi lan asida Saruk Yari ba Kuki singasi asigi yaifuna bagi dama Aizol player meeting pangthokiba laikhrabani lan phamasida thauna fana lanthengna riba Kuki singasi dama aikoina sakthok saba phawena su hangsingna makhatana phongdokhena su pausida makhatarakli makasatara koina to pawmana maitai lipun yi lusingba promote November 8 fawbada pharaga susampura puraknaba police ta khangankre Susampur ki judicial magistrate ki koana maitai lipun gi lusingba promote ki mathakta non bailable arrest warrant issue tawkibaga loinana mapu November 8 phawb gi manungna pharaga court asida puraknaba Susampur gi SP da khangankre The Hills Journal the phongba report asin hai Kuki group singna arambai tengol gumna maitai lipun su Manipur da imunai mutana na insilli haina maral siribani adubo mitai lipundi shirakliba moral adu yaning da phungdokhrabani court na pikiba order aduna Susampur gi superintendent of police na court ki order adu matam sana November 8 phawbagi manungda thabak oina pangthokna ba khanki
Manipur imu na imu ta na be irang sa horak matamda kanglu masel gi irang sagali haiduna promote ki matak Indian Penal Code ki section 153A 153B 400505 ki makhada Churachandpur Police Station FIR ama file tokibini court ki hearing sathaba matamda assistant prosecutor no phongdokibada case asi thigatpa matamda accused oriba promote ki laifam asi Imphal West district ki manung chanba Singmairong Nepal basti haina lei masi Lamphel Police Station na konmani aduga ma ki office na Imphal East ki manung chanba sana konung doi case asi gi investigating officer gi application aduna makhatana phongdokli maduri haukiba me ahum digi haukiba kanglok irang aduna maram oiduna nupa asigi laifam asi Lamphel Police Station gi manungda leibana hauji hujik pharuba ngamdaba phibamda leire maram aduna police station asigi officer in charge ta mathau taba thabak paikanaba message sama thaki adubu Lamphel Police Station digi pawamat haidoraktabana maram oiduna Code of Criminal Procedure gi section 41 gi makhada House search taunaba reminder amasu hokiba September da amung thake adomaina mari lenaba police station gi pawamata phongdorakide asumna hanjin hona bada mai palaktabadigi accused oiriba misa asi tha sigi ani gi ayuk pung tara da Churachandpur Police Station da laknaba kauki adubu lakide court asida ngasi case asigi hearing satharaba amasu mari lenaba sesang yengsilaba matum accused oiriba promote ki mathakta non valuable arrest warrant issue tokhi loinana Manipur gi SP order adu thaba oina pangthokna bakhangan kibani hairi mahaki machakta laukhatliba FIR asikuki students organization na tharakiba complaint amagi matungina ne complaint adu gi matungina pramona kuki furuki mayokto wafam kayamarum phongdoi maki social media posting da ka henbu wafam phongdokpada natana karan thapar na log interview da fawba Manipuri kuki tumna takthokpagi wafam fawba pankhi hairenasu pawshda makata na phongdorakli Makasa tharakpo ina to pawamana Manipur gi wathok the European Parliament lokibu wareb Lok Sabha gi speaker na yaningda phongdokre Manipur gi wathok mari leina European Union lokibu wareb ki matana Lok Sabha gi speaker Om Birla na ngasi European Parliament ki Vice President Nicholas Beard akan mamong na yaningda phongdokre wathok was India gi manung gi oibu waphamni nation amasum parliament kudimak sovereign oibani amasum atop lebaki manungi wafamda atop singna nainaroi India gi sovereignty gi maru oibadu sandokna palladuna Om Bilana European Parliament ki warebadu India gi manungi wafam ni haina kana yaningda phongdoki haina Lok Sabha Secretary ki sirol amana phongdorakli haukiba July thada European Parliament lokibu wareb amada India gi Manipur Hindu Maiti community na Christian tribe ki mathata khut thaduna miyoi samagi mathata hatkhe miyoi lising marfu gi mathata lanjena khre loinana lanthum amasum Lining phom kya mang takan kre haina phongdokhiba loinana Manipur imu naimu tana ba punsi mangan ba masum lantum mangan madu akan mamong na kanem tokhi madu puna madu Bharatiya Janata Party BJP lengan akan ba masing yamjada ba lining laison sasaba kangbu namthana bu hona bani haina maral sikhi bani Manipur Armed Forces Special Power Apaspa masum internet shutdown sathababu not tawbaga loinana BJP gi members na sathabani haina maral sikhi makatana UN High Commissioner on Human Rights na recommend tawa matungina Central lenga na apaspa lakthokna patana khit makatan India re human right amasum democratic belunga nas na ba loinana ethnic amasum religious minority gi human right ngakna ba duga lining laison gi ning tamanga na India ra takna ba worol amasu European Parliament lokhibene hanesu pawshida makatana phongdorakli makasa tharak poina to papaw tanker driver singi khongjang handokhidre thau gi awaba mayuk naragani thau tanker sing nomai kapsilak pa masum driver sing furak pagi mayuk to All Manipur Petroleum Product Driver Association amasum All Manipur Petroleum Product Transporter Association na sangsilakhi ba numit mari ni gi suraba khongjang ngasisu yana ba purak pangam khidre Manipur petrol diesel amasum LPG miya na phongan mada khudong sa ba mayuk narak pa yari Association gi lusing basing na hai petroleum gi putok pusin tawriba drivers na khongjang sangsinduna mapalam digi thau puslak pakak natana malom oil depot gi thau singthok pa masum thau thaba leptuna lakhibani ngase pung tarerom taba matamda malom da leibo oil depot ta retail outlet singi lead dealers sing transporters sing drivers sing apun mami ama pangthok tuna oiriba phibam sing matana kanakhi loinana ngehak leitana lambi asida thau tanker sing nomai kapsin bagi thabak sa tharak pa sida sabsa ba khangdriba phawba drivers sing steering paiba ngamloi tanker sing dagi thau tharabadi khongjang handokpa ga manai maramasina lambi asida satpada khudong thiba thogaloi haibagi thajaba leiraba matamda steering paigan haina thau thadana laiki bani Drivers in the Namit Marini Malom oil depot
थाव थारक्तबा टैंकरसिंग थाव लौब चत्तबा लोइनना मलोम डिपोटकी थावसिंग थोक्तबा सिना मणिपुर मियामदा थाव फंगदबकी अवाब मायोगनरप याबगी फिवमदा लेरे ngang state asiki oil pump sing thonglo na khraba matungda retail outlet sing da stock laisilaktabana oil pump ayamba thonglo na re masdana tana manipura sakthong gas phangdabigi awaba mayuknarakpasu yari khongjang asida lpg bullet sing yauksin mana lpg bullet ki stock sauna akaiba pi hari khongjang sangshiliba transporter amasum driver singa lenga ki chief secretary manipur police ki makok thongba official sing loinana october mapana nungmai kapsilaki ba nungba digi rengpang phawgi manungda leiribu khul singi lusingbu sing amasum miyoi sing unaduna wari sanaraga waroi sil lakna bo khonaduna lakhibani adobo ngasi phawbar yana ba purakpa ngamkhidabani National Highway Kuntraga Tret Lauriba tax Mayamasina tanker sing satok sintob matamda mayoknari bu khudong sa da ba si ko hona ba lengana thabak lokhotpina ba association gi mekai digi taksin duna lakpani loinana convoy satpada yauriba security gi miyoi sing asi mathau ningthina tohan ba amasum lambida ROP ningthina lehnana ba wafam sing taksin duna lakpani makoina hai security ga loinana thau pusilakpa gi thabak toriba tanker sing na nomai kapsilakpa gi thaudo wasi ohumlak sure lengana security squad pina tanker sing na nomai kapsin ba amasum driver sing fu sai bi thabak satabada security gi miyoi sing na kari su tawde tanker sing lambida yaraktrabasu adumak handolaga biramki asiguma kaya se thokandana ba lengana hona biyo haiduna su lakpani haina pausna makhatana pale makasa tarak poina hoyelan pawri ke topa maruebi I pausum miyamna thamjage moirangda cookies zau back to Israel haiba poster thele haina pawgi agency amana report torakle Bisnupur District Police ki ASP nadi asiguma poster thet palaite hairakli me ahum dagi manipura tholak liba kanglup masel gi tamthiraba lan nakhai singna luisindabadagi thamanga hena satharaklingai gi sairakta mapan gi news agency NE Now News na Bisnupur District ki manung saliba moirangda cookies go back to Israel haina thaba poster thele haina report torakre Adumainamo news agency sina phongduragliba pausi gi matangda pausi sina moirang police station gi sub inspector ama amasum Bisnupur District Police ki control room da pausi gi matangda asumba asengba khangdonaba telephone tawduna hangkhibadadi moirang PS ki officer aduga district control room gi telephone pairiba ngasi numidang pung 9:30 start nadi asigumba thawdo amata thokpa leite hairaki control room na makatana phongdorkibada maki makiri gisu pausi gi matangna moirang PS ki officer in charge ta phawba hanglai rakhi adumaina makhatana pausi sina Bisnupur District Police ki ASP K Megachandra ra ngasi numidang pung 9:30 tarakpada telephone tawduna amuka songki pausi sina makna phongdorakibada mak masamak telephone tawkiba pungkham sida moirang de leiri haina phongdorakiba galoina asigumba wahai singiba poster sing thetpa leite herakhi adubu paugi agency asigi report yauriba singdi Israel Defense Force IDF ki reserve Lanmi laong lising humfugi manung da Manipur amas Mizoram digi miyoi sani ge taruk yauri hari loina poster si Manipur amas Mizoram digi kuki furup ki fighter sani henwan Israel gi dam lan thengna ba thaurang tawre habigi report sing lakraba matung den hari aduga cookies go back to Israel haina thaba poster si hauzik mite amasung cookies sing marakta ethnic conflict thoklingai gi sairakta Bisnupur District ki moirang da thetpani haina su report tarokle Pausina haibada report singi matung ina hauzik cookie furuki miyoi lising mangarup Israel da leiri hai cookie singa si Israel gi konung Tel Aviv na makoibu Los Jewish tribe ni haina sakhangduna Israel da sanglakpada athingma pidawigi policy gi makhada sangsilakhiba sing ni haina saphongdokli policy sigi makhada Israel na levada immigrant sing sanglakpada ayawa pi hari aduga hauzi Hamas terrorist sing na Israel da sangsilaktuna nakalani gi marakta akan balan thoklibne Paugi agency sina makhatana haibada Israel gi Gaza manakta leiba Derot city da cookie sing ayambalai hariba mafam asi hauzi ma nakalani gi marakta akan ba irang thokliba mafam ni adumaina mafam asi da miyo amata sokpalai the sumnata gi yum amakhakti mai sakre hadi Mizoram gi kunung aizol su Hamas terrorist sing attack sa tharakpadi gi laikhidraba Israel Defense Force ki Lanmi sing gidama players service ama pangthokre haibagi loinana miyai salaba military gi fizol setpa miyo amana assault rifle ama pairaga maki maramdabu yeknaba singna sa tharakpa attack dagi ngak thokani haina phongdokpa viral video ama sure hariba miyo sum Manipur kangluk irang thoklibi Chuchampur district gi haina su paugi agency sina phongdorakli Makasa tarak poina to perform kusukulai fagat pagi matang na security advisor gi SP ga sin khum manadre
Fizam set personal anina mang tharaga sangsilubada kuki militant sing nanthok tuna sian kibani makoina yu thaklamagi polam sing neramki Ngarang tilpung mangaram tarakpada Chief Minister ki darbar hol pangtok ki pawgi mifam na security advisor Kuldip Singana pawmi sing thasi ki taradagi na taraga humdai phawgi manungda nongmai kunga taret maru sahunga taraga mari bom taraga taret maruti gypsy ani yauna gari taruk fagale haina phongdokhibagi manungna ngarang ayuk pung taruk tagi hauraduna ayuk pung nipan ga minute taraga manga tarakpa phawda loktak PS ki manung sanba Saruk Kulen area da question laga thi humigi thabak sa thabada .32 gi sniper rifle ama maru mari yawa magazine ama yauna tuan manumai sing bom amadi detonator na singba fogat ki haina phongdokhrabasu ngasi Bishnupur district police ki ASP gi maikai digidi khusu khulai sing adu Saruk Kulen digi phabanati Saruk Kulen manakta riba ising khong amagi maya digi phabana haina sengdorakpana khusu khulai sing phabagi matangda security advisor ga ASP ga sin khum manadre ASP ki sirol asidadi gunpowder yawa plastic container ama yauna fogat ki khusu khulai sing adu loktak PS ki jurisdiction manung dagi ni aduga khusu khulai sing aduna Saruk Kulen manakta riba ising khong amagi maya dagi ni Saruk Kulen dagi nati haina phongdokibane adomaina maksing amasum tamda lanai mioi natragana kanglukhrana Paiba illegal numai sing numit taraga mangani gi manung na surrender torakadabani haina Chief Minister na mamang thagi kungani thu phungdokhibaga loinana karigama numit asigi manung na surrender toraktrabdi numai sing adu fogana Manipur pumur operation satharagani haiduna phungdokhibaga security advisor na Saruk Kulen area da operation sathabadagi fogat pani haikraba Bishnupur gi ASP na Saruk Kulen manakta leiba isingkhong amadagi fogat pani hairakliba asigi matangda pausis na phangba report na haibadadi combined force ki team adun ahanbada Zawjang tek target tawdun sanction ki matam su civil set security personnel anina mang tharaga combined force ki personnel singbu gai tawkibani civil dress set personnel ani duna Saruk Kulen yoram daida isingkhong ama thenaki loinana koki militant sing khulai paiduna lairammadagi sien bahorakpada lepnana ba laukhi hairi Tanzasna mapamadu tamna civil ki gari amasu thaujulakiba sa manaduna koki militant sing adu nanthok tuna sen kibani adu mapamadu da makoina ngahak phamduna pothana ba mapam semlam kibaga loinana yungongna singba thaklam saramagi potlam sing su leram khayadi tungda mapamadu yauna akoibigi area sing the combined force na thi humigi thabak satabada khusu khulai sing adu ising khong adu gi manaktagi fagalakibani haideni su pawshida makhatana pali Maka satarak poina to papaw mana election petition ani khanabiganu haiba MLA Shyam Kumar gi prayer high court na dismiss tawkhre Manipur legislative assembly gi taragani thu suba mikhal gi result lakthoklaba matungda MLA khara gi mathakta election petition kuntraga taruk file torokhibi manungda ama withdraw tawkhraga lemhoriba petition kuntraga manga gi wayel satharak par yawriba andro assembly constituency ki MLA Thaunawjam Shyam Kumar gi matata file torak election petition anibu MLA asina maram sade reject tawbiyo amasung kona khanabiganu haina file torakiba miscellaneous case election petition number 172 amasung 173 of 2022 gi wayel satharaba matungda kona mahaki wakat anima dismiss tawkre TI Shyam Kumar se yangkhige matu apok palai kidraba TI Binoy Kumar yeripo ang thad lebegi mathakta lorembam sanjoy saini fu apokpa L Shyam Jai yambe mathak laikai amasung maki manang nupa L Sanjit Sai kuntragani pana mathang sin election petition number 14 of 2022 amasung 25 of 2022 file torokhibani election petition ani mangna tuan ba sar sing tawraduna TI Shyam Kumar ba pangthokriba mikhal adugi result da MLA oina khalle hakiba result adu satnabiganu hairakibani election petition ani ma high court of Manipur na wayel sathanabagi damak lokhalakpada MLA sigi maikaidigi mathangsina miscellaneous case election petition number 172 amasung 173 of 2022 file toroktuna maki mathakta file toroklibi election petition ani maram sade kona khanabibigi mota reject tawbiyo hairakibani wafam asidagi court na MLA na file torokliba miscellaneous case ani mak lokhatuna wayel satharaglaba matung mamang thagi kunga manga da aroibe wayel satharaga matter animaki judgment amasum order reserve tawduna thamnakibani aduga matter animaki order na ngarang court asigi acting chief justice MB Murialdas na lokhathibani ngarang court na pikiba matter animaki lamai kuntragni thoi panba judgment amasum order da haujimaki oina court ki maikedi representation of people's act na piba provision singi matungina asumba asingmasing tawkhibra natragna tawkhidabra haibigi sapsaba laptop gi matamoidri
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯥꯏ ꯇꯥꯕ ꯋꯥꯌꯦꯜꯗꯤ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯗꯨꯅ MLA ꯁꯤꯌꯥꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤꯕꯨ ꯈꯟꯅꯕꯤꯒꯅꯨ ꯍꯥꯏꯖꯔꯛꯈꯤꯕ ꯃꯦꯇꯔ ꯑꯅꯤꯃꯛ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯦꯟꯈꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯔꯨ ꯐꯥꯎꯅ ꯃꯨꯊꯠꯂꯒ ꯀꯪꯂꯥꯗ ꯂꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯍꯥꯏꯕꯁꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯀꯠꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯑꯣꯡꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯈꯤꯕ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯗ ꯁꯩꯖꯥꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯩꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯃꯥꯏꯀꯩꯒꯤ ꯂꯨꯞꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯃꯗꯤ ꯄꯥꯁꯨ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ ꯇꯦꯔꯥ ꯀꯩꯊꯦꯜ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯅ ꯆꯦꯟꯖꯔꯤꯕ ꯅꯨꯄꯤ ꯑꯃꯗ ꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯐꯨꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯅꯨꯄꯤ ꯐꯨꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯀꯦꯞꯇꯦꯟ ꯅꯠꯇ꯭ꯔꯒꯅ CO ꯑꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯅꯨꯄꯤ ꯐꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯣꯒꯤ ꯑꯊꯤꯡꯕ ꯂꯩꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯐꯣꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯝꯊꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯇꯝꯊꯤꯔꯕ ꯅꯨꯄꯤꯗ ꯆꯠꯊꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯉꯁꯤ ꯏꯔꯝꯗ ꯃꯅꯤꯄꯨꯔꯕꯨ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯜꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥꯅꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏ ꯉꯥꯛꯂꯤꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯥꯡ ꯇꯨꯃꯤꯠ ꯀꯥꯡ ꯈꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯀꯨꯀꯤꯁꯤꯡꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯐꯥꯈꯤꯕ ꯑꯗꯨꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯃꯤꯌꯥꯝꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯟꯅꯕꯤꯕ ꯂꯩꯇ꯭ꯔꯤ ꯑꯊꯨꯕꯗ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯑꯣꯡꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡ ꯃꯔꯨ ꯐꯥꯎꯅ ꯃꯨꯠꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯆꯦꯟꯈꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯔꯨ ꯐꯥꯎꯅ ꯃꯨꯊꯠꯂꯒ ꯀꯪꯂꯥꯗ ꯂꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯍꯥꯏꯕꯁꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯉꯁꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯂꯦꯝ NECO ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯣꯂꯨꯟꯇꯔꯤ ꯐꯣꯔꯁ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯄꯤꯁ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯈꯔꯁꯣꯟ ꯅꯨꯡꯒꯣꯏ ꯌꯣꯔꯕꯨꯡ ꯇꯦꯖꯄꯨꯔ ꯐꯛꯅꯨꯡ ꯁꯒꯣꯜꯃꯥꯡ ꯁꯑꯣꯝꯕꯨꯡ ꯃꯔꯤꯌꯥꯏ ꯁ꯭ꯀꯨꯜ ꯁꯑꯣꯝꯕꯨꯡ ꯊꯣꯡꯈꯣꯡ ꯒꯪꯅꯥ ꯁꯑꯣꯝꯕꯨꯡ ꯀꯥꯕꯨꯏꯈꯨꯜ ꯄꯣꯡꯗꯣꯡꯕꯝꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯗ ꯑꯃꯗꯤ ꯄꯥꯁꯨ ꯑꯦꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯇꯦꯔꯥ ꯕꯖꯥꯔꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈꯤ ꯂꯝꯂꯥꯏ ꯑꯦꯁꯤꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ JCILPSꯀꯤ ꯀꯟꯚꯤꯅꯔ ꯐꯨꯂꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝ ꯃꯦꯝꯕꯔ ꯙꯅꯟꯖꯣꯏ ꯄꯥꯂꯦꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ L ꯕꯤꯃꯣꯂꯇꯥ NECOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯑꯣꯂꯦꯟꯗ꯭ꯔꯣ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯄꯤꯁ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ NG ꯖꯥꯏꯁꯤꯡꯍ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯣꯂꯨꯟꯇꯔꯤ ꯐꯣꯔꯁꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯍꯩꯁꯇꯣꯝꯕꯤ ꯑꯃꯗꯤ ꯇꯤꯔꯥꯁꯄꯝ ꯂꯩꯔꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯔꯥꯏꯖꯝ ꯊꯥꯁꯅꯥꯅꯆꯤꯡꯕꯅ ꯋꯥ ꯉꯥꯡꯈꯤ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯨꯛ ꯄꯨꯡ 13:30 ꯇꯥꯔꯛꯄꯗꯒꯤ ꯐꯛꯅꯨꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯐꯛꯅꯨꯡ ꯃꯌꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯅꯁꯨ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯁꯨ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯕꯇ ꯅꯠꯇꯅ ꯆꯩꯅ ꯀꯟꯗꯨꯅ ꯐꯨꯈꯤꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 9 ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯀꯛꯆꯤꯡ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯁꯤꯡꯗ ꯄ꯭ꯔꯣꯁꯦꯁꯟ ꯔꯦꯂꯤ ꯁꯤꯠ ꯑꯦꯟड ꯄ꯭ꯔꯣꯇꯦꯁ ꯑꯃꯁꯨꯡ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ